ai sama all panganta bigi youth ki member amoina ngasi media gi thongda kaigum tang nising jari madudi akhoi gi ngasi khoi gi manipur gi oina kokumi na sinduna chatkhiba rally da akhoi gi irekai ikhung dagi akhoi gi iyamba koi mingona panjarabda iyamba sormojit sida koi gi chaliba rally sida masak khangdaba mioi kharana iyamba bu live attempt to birakpa amadi magi maran karino khangdabda mioi bagi pusi wekta live attempt to bose akhoi Giro Pantabigi, Koi Isino, Mayampuna, Yadabi Pondokari. Loina, Akoi Yamasina Kari Marangi, Kari Lalubagi, Yamas the lifetime to Biropono, Aduga, Hairiba, Koi Kokomina Sinduna Satsiriba Relise, Sida, Kokomina Yamasi Kari Marangi, Mayam Natosa Tauribino, Latin Toribino, Atumatam the Santopiro, Loina, any organization, Fox Oigra, Kokomi Oigra, any, those that I know. Aikoi makhoi na torpa thabak thorom da khoi makha tana saruk yaroi pung kun marigi manung sida yamba somorjet ki achum aran hairiba tosa toromi ba live ten toromi ba kanguna kokomi oigra amo oigra asum aram he puthok birak ba targadi aikoi indo ba ma suguno rot matham kak tabida aikoi thingjan jagani toripa oi manung de sengtok birak targadi Year of Pantabina, a so excellent local have said, Midagi Tong the Ning Zari. I call Europe Pantabina action! Europe Pantabina action! Europe Pantabina action!